ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯍꯥꯠꯄꯤ ꯂꯣꯏꯅꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯦꯝꯁ ꯑꯦꯜ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯂꯨꯋꯥꯡꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ 3 ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕꯤ ꯃꯍꯥꯔꯥꯅꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯃꯆꯦ 2ꯕꯨ ꯌꯥꯝꯅ ꯇꯥꯊꯤꯔꯝꯃꯤ꯫ ꯃꯆꯦ 2ꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥꯕꯨ ꯉꯥꯏꯗꯨꯅ ꯃꯈꯣꯏ 2ꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯃꯄꯥꯝꯗ ꯆꯠꯍꯟꯈꯤꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯑꯩ ꯑꯁꯤꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯆꯦ 2 ꯑꯁꯤꯕꯨ ꯑꯩꯅ ꯁꯔꯧ ꯀꯌꯥ ꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯄꯥꯝꯗ ꯆꯠꯍꯟꯈꯤꯅꯕ ꯇꯧꯗꯕ ꯌꯥꯗꯦ꯫ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯈꯤꯕ ꯏꯅꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ ꯁꯦ꯫ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯂꯥꯛꯄ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯐꯝꯂꯤꯕꯗꯣ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯩꯔꯤꯕ ꯏꯆꯦ 2 ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯂꯒꯅꯤ꯫ ꯃꯆꯥꯁꯤꯡ ꯑꯃꯨꯛ ꯌꯥꯎꯁꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯦ ꯍꯦꯟꯅ ꯑꯃꯨꯛ ꯂꯨꯁꯤꯜꯂꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯌꯥꯎꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯩꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯍꯧꯕꯅ ꯌꯥꯝꯅ ꯆꯨꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯆꯥ ꯌꯥꯎꯈ꯭ꯔꯦꯅ ꯈꯜꯂꯨ, ꯑꯃꯨꯛ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯃꯤꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯁꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯣꯏꯆꯥ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯆꯥ ꯑꯁꯤꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯁꯤꯒ ꯃꯈꯣꯏ 2ꯗꯤ ꯌꯥꯝꯅ ꯆꯥꯟꯅꯔꯝꯃꯤ꯫ ꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯅ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ 2 ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯛꯏ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯕ ꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯣꯏꯆꯥꯒ ꯈꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯒ ꯃꯍꯥꯛꯀ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯊꯣꯏꯆꯥꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯈ꯭ꯔꯦ꯫ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯋꯥꯐꯝ ꯑꯃ ꯈꯟꯅꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯈꯣꯏ 2 ꯉꯁꯤ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏ, ꯊꯣꯏꯆꯥ, ꯅꯪꯉꯣꯟꯗ ꯑꯩꯅ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯛꯂꯤꯕ ꯑꯁꯤꯕꯣ? ꯅꯪꯕꯨ ꯉꯥꯏꯕꯗ ꯋꯥꯔꯦꯅꯦ ꯑꯩꯗꯤ꯫ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯤ ꯌꯥꯝꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯗ ꯄꯥꯛ ꯍꯦꯛ ꯆꯪꯂꯛꯄꯗꯣ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯅ ꯃꯍꯥꯔꯥꯅꯤꯒꯤ ꯅꯥꯛꯇ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯑꯁꯦ ꯀꯅꯥꯒꯨꯝꯕꯅ ꯎꯈꯤꯕ ꯈꯪꯈꯤꯕ ꯊꯣꯛꯈꯤꯕꯗ ꯑꯩꯉꯣꯟꯗꯅꯤ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯤꯕꯁꯦ꯫ ꯍꯦꯔ ꯊꯣꯏꯆꯥ, ꯅꯪꯁꯨ ꯌꯥꯝꯅ ꯀꯤꯒꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯅꯪꯅ ꯈꯟꯕꯔꯣ? ꯅꯪꯅ ꯑꯩꯒꯤ ナꯛꯇ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯕꯨ ꯃꯄꯥ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯗꯣꯏꯅꯣ? ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯀꯤꯔꯨꯒꯅꯨ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒ ꯌꯥꯏꯃꯒ 2 ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯔꯣꯟꯕ ꯃꯤ 1-2 ꯊꯥꯗꯣꯛꯇꯨꯅ ꯑꯩꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯍꯟꯕ ꯃꯥꯟꯕ, ꯃꯇꯧꯗꯅ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯤ ꯃꯥꯜꯂꯤꯕ, ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯏꯃꯥꯏ, ꯏꯆꯤꯜ ꯑꯁꯤꯅ ꯄꯟꯖꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯏꯆꯦ ꯍꯜꯒ ꯏꯆꯦ ꯌꯥꯏꯒꯅ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯏ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ? ꯃꯥꯅꯤ, ꯑꯩꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯆꯨꯝꯅꯒꯤ ꯃꯤ ꯑꯃꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯃꯨꯟꯅ ꯌꯦꯡꯒꯅꯤ? ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯁꯦ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯁꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯁꯤꯗ ꯂꯩꯋꯥ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯅꯝꯐꯥ ꯐꯥꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯣꯏꯅꯦ,
ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯏ ꯃꯈꯣꯏꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯐꯥꯎꯕ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯂꯤꯕꯅꯤ ꯐꯔꯦ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯀꯧꯔꯤꯕꯗꯤ ꯅꯍꯥꯟꯒꯤ ꯋꯥꯐꯝꯗꯣ ꯃꯗꯨꯒꯤꯅꯤ ꯃꯗꯨꯕꯨ ꯀꯝꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ ꯊꯕꯛ ꯑꯣꯏꯅ ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯪ ꯇꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯕꯅꯤ ꯂꯥꯏꯔ ꯃꯆꯥ ꯆꯨꯗꯠꯅꯕꯤ ꯑꯅꯤ ꯑꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤꯒꯅꯤ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯊꯨꯅ ꯍꯦꯛꯇ ꯄꯥꯡꯊꯣꯛꯍꯧꯕ ꯑꯁꯤꯇꯅꯤ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯊꯨꯅ ꯄꯥꯡꯊꯣꯛꯄꯅ ꯍꯥꯏꯖꯕ ꯁꯥꯔꯤꯕ ꯁꯣꯝꯗ ꯑꯩꯅꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯅ ꯀꯣꯛ ꯁꯥꯔꯤꯕ ꯈꯪꯗ꯭ꯔꯦ ꯊꯣꯏꯆꯥ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒ ꯍꯣ ꯑꯩꯅ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯕꯤꯌꯣ ꯑꯃꯔꯣꯝꯗ ꯅꯨꯃꯤꯠ ꯊꯥ ꯎꯕꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯥꯜꯂꯤꯕꯅꯤ ꯃꯤꯅꯥꯏ ꯃꯄꯣꯛ ꯑꯁꯤꯗ ꯄꯣꯛꯂꯝꯕꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯑꯁꯨꯃꯛ ꯂꯩꯕꯒꯤ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯟꯅ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯠꯄ꯭ꯔꯥ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕ ꯑꯃ ꯇꯧꯔꯝꯂꯒꯅꯤ ꯑꯗꯨꯕꯣꯕ ꯀꯔꯤ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯁꯦꯡꯅ ꯃꯆꯥ ꯈꯥꯏꯅ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯊꯣꯏꯆꯥ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯅꯕꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯪꯒꯤ ꯑꯆꯧꯕ ꯐꯝꯊꯣꯜ ꯑꯃꯗꯤ ꯁꯣꯏꯔꯣꯏꯁꯤ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯕꯗꯣ ꯑꯩꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡ ꯇꯨꯡꯗ ꯊꯕꯛꯅ ꯃꯥꯏ ꯄꯥꯛꯂꯕ ꯀꯥꯟꯗ ꯆꯦꯟꯈꯤꯕ ꯀꯥꯏꯗꯤ ꯌꯥꯔꯣꯏꯀꯣ ꯁꯤ ꯑꯩ ꯍꯥꯏꯔꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯅꯤ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯊꯣꯏꯆꯥꯅ ꯃꯍꯥꯛꯅ ꯀꯣꯛ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯅꯤꯡꯊꯧꯅꯁꯨ ꯁꯣꯏꯗꯅ ꯃꯔꯝ ꯑꯃꯨꯛ ꯊꯤꯒꯠꯂꯛꯀꯅꯤ ꯑꯆꯨꯝ ꯆꯨꯝꯗꯒꯤ ꯋꯥꯐꯝꯗ ꯁꯣꯏꯗꯅ ꯅꯩꯅꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯊꯧꯁꯤꯜ ꯑꯁꯤꯕꯨ ꯈꯪꯈꯤꯕ ꯊꯣꯛꯂꯣ ꯅꯪ ꯑꯩ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨꯅ ꯑꯆꯨꯝꯕ ꯑꯣꯏꯍꯟꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤꯃꯗꯤ ꯀꯌꯥ ꯀꯥꯟꯅꯒꯅꯤ ꯅꯤꯡꯗꯦ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯕꯨ ꯁꯤꯗ ꯑꯁꯨꯃꯛ ꯂꯩꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯃꯛ ꯂꯩꯍꯟꯁꯤ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯠꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛ ꯊꯤꯒꯠꯂꯛꯄ ꯊꯣꯛꯂꯕꯁꯨ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯔꯣꯏꯗꯅ ꯃꯁꯤꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯐꯔꯦ ꯍꯥꯠꯅꯕ ꯑꯣꯏꯅ ꯁꯤꯜꯂꯁꯤ ꯑꯩꯈꯣꯏ ꯑꯗꯨ ꯊꯣꯏꯆꯥ ꯀꯔꯝꯕ ꯊꯧꯑꯣꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯀꯅꯤ ꯊꯣꯏꯆꯥꯅ ꯈꯨꯝꯃꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯊꯧꯁꯤꯜꯁꯦ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯈꯪꯍꯜꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯕ ꯏꯇꯥꯗ ꯇꯥꯔꯕꯅꯤ ꯍꯣꯏꯅꯦ ꯑꯩꯅ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯇꯧꯔꯒꯦꯅꯤ ꯅꯪꯒꯤꯁꯤ ꯊꯥꯡꯅꯒ ꯊꯤꯜꯂꯒ ꯍꯥꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯤꯅ ꯅꯪꯒꯤ ꯅꯈꯨꯠꯄꯨ ꯆꯥꯕꯤꯕ꯭ꯔꯥ ꯋꯥꯐꯝ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀꯤ ꯁꯥꯖꯠ ꯂꯤꯆꯠꯇ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃꯅ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯑꯗꯨꯅ ꯀꯂꯛ ꯈꯝꯕꯟꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯝꯗꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯄꯥꯝꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯌꯥꯝꯅ ꯐꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯐꯠꯇꯕ ꯁꯥꯖꯠ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯒꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ ꯃꯁꯤꯒꯤ ꯑꯇꯣꯝꯕꯤ ꯅꯨꯄꯤꯁꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ ꯍꯨꯔꯥꯟ ꯂꯅꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤ ꯃꯕꯨꯛ ꯆꯦꯜ ꯑꯁꯤ ꯁꯦꯡꯂꯝꯒꯅꯤ ꯍꯥꯏꯕ ꯈꯛꯅꯤꯡꯗꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯍꯥꯟꯁꯨꯅꯤ ꯑꯩꯒ ꯊꯦꯡꯅꯕ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯄꯣꯠꯅꯤ ꯏꯅꯥꯎ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯈꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯩ ꯑꯃꯦꯠꯄ ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯏ ꯃꯗꯨꯗ ꯑꯩꯗꯤ ꯏꯐ ꯐꯅ ꯆꯥꯕ ꯑꯗꯨꯝ ꯆꯠꯂꯤ ꯀꯣꯝꯄꯥꯛ ꯑꯃꯗ ꯍꯌꯥꯏ ꯑꯃꯨꯟꯕ ꯈꯔ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯁꯠ ꯐꯝꯊꯔꯒ ꯍꯦꯛ ꯆꯥꯔꯨꯔꯤ ꯑꯗꯨꯕꯨ ꯏꯅꯥꯎ ꯍꯌꯥꯏ ꯃꯦꯠꯄꯗꯣ ꯂꯦꯡꯂꯒ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ ꯍꯩ ꯃꯦꯠꯄꯗꯕꯨ ꯀꯅꯥꯅ ꯂꯦꯡꯅꯒꯦ ꯍꯥꯏ ꯋꯥꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛꯅ ꯄꯤꯕ ꯄꯣꯠ ꯑꯃꯠꯇ ꯑꯩ ꯆꯥꯗꯦ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤꯁꯨ ꯆꯥꯁꯨ ꯆꯥꯈ꯭ꯔꯔꯣꯏ
ꯃꯍꯥꯛꯁꯦ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯕꯅꯤꯅ ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯄꯤꯛꯏ ꯀꯅꯥꯅ ꯈꯪꯅꯤ ꯃꯍꯥꯛꯅ ꯄꯤꯖꯕ ꯆꯥꯛ ꯑꯦꯟꯁꯥꯡꯗ ꯍꯨꯒꯨꯝꯕ ꯍꯦꯛ ꯍꯥꯞꯆꯤꯜꯂꯝꯃꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯤꯡꯊꯣꯛꯇꯨꯅ ꯁꯤꯔꯦꯅꯦ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ ꯑꯩꯗꯤ ꯃꯁꯛ ꯑꯁꯦ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯑꯩ ꯉꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯤꯕ ꯄꯣꯠꯅꯥ ꯑꯃꯇ ꯆꯥꯖꯈ꯭ꯔꯔꯣꯏ ꯃꯍꯥ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯅꯣ ꯏꯆꯦ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯁꯤꯀꯣ ꯌꯥꯝꯅ ꯆꯤꯡꯅꯔꯛꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯇꯧꯕ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃꯅ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯆꯥꯈꯤꯗꯦ ꯃꯥꯏ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯈꯤꯗꯦ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯊꯣꯏꯆꯥꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯆꯥꯕꯤꯗꯦ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯆꯥꯈꯤꯗꯦ ꯑꯩꯅ ꯄꯤꯕ ꯄꯣꯠꯇ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯧꯕꯗꯤ ꯂꯧꯁꯤꯟꯈꯤ ꯍꯥꯏꯕꯕꯨ ꯑꯩ ꯎꯗ꯭ꯔꯕ ꯀꯥꯟꯗ ꯈꯣꯡꯕꯥꯜꯗ ꯍꯦꯛꯇ ꯂꯪꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩꯒꯅꯤ ꯅꯪ ꯁꯤꯕ ꯀꯤꯕ ꯌꯥꯗꯦ ꯁꯤꯕ ꯀꯤꯔꯕꯗꯤ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯁꯨꯡꯄꯥꯛ ꯄꯥꯛꯄ ꯉꯝꯂꯣꯏ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯅ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯇꯉꯥꯏ ꯐꯗꯦ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯑꯔꯦꯞꯄ ꯑꯣꯏꯔꯁꯨ ꯑꯩꯅ ꯏꯆꯦ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤꯕꯨ ꯑꯩꯅ ꯂꯣꯏꯁꯤꯟꯈꯤꯒꯅꯤ ꯅꯪꯅ ꯈꯪꯖꯤꯟꯒꯗꯕꯗꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯕ ꯑꯁꯤꯇꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯛ ꯀꯥꯎꯒꯅꯨꯀꯣ ꯐꯔꯦ ꯑꯩꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯍꯧꯔꯣꯀꯣ ꯊꯣꯏꯆꯥ ꯊꯣꯛꯈ꯭ꯔꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯏꯆꯦ ꯍꯜꯕꯨ ꯍꯥꯟꯅ ꯍꯥꯠꯂꯒꯦ ꯃꯗꯨꯒꯤꯗꯪꯗ ꯏꯆꯦ ꯌꯥꯏꯕꯨ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯛꯂꯣꯟ ꯑꯁꯦ ꯀꯤꯀꯨ ꯐꯣꯡꯕ ꯇꯥꯔꯦ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯕꯨꯛꯆꯦꯜ ꯄꯤꯛꯏ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯇꯦ ꯐꯖꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯂꯣꯏꯅ ꯑꯣꯏꯅꯤꯡꯏ ꯑꯁꯤꯒꯨꯝꯕ ꯃꯔꯝꯆꯠ ꯑꯁꯤꯅ ꯃꯆꯦ ꯑꯅꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯅꯤ ꯄꯣꯛꯁꯨ ꯄꯣꯛꯅꯗ꯭ꯔꯤꯕ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯍꯧꯗꯣꯡ ꯍꯥꯟꯅ ꯍꯥꯠꯍꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯂꯨꯋꯥꯡꯕꯗꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯃꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯁꯤ ꯂꯥꯏꯍꯧ ꯈꯔꯁꯨ ꯍꯧꯔꯤ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ ꯂꯥꯏꯍꯧ ꯍꯧꯕꯁꯦ ꯈꯔꯗꯤ ꯍꯜꯂ ꯃꯥꯜꯂꯦ ꯏꯆꯦ ꯅꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯦ ꯅꯪꯅ ꯋꯥꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯅꯥꯕꯒ ꯐꯔꯦ ꯀꯔꯤ ꯋꯥꯅꯣꯗ ꯏꯆꯦ ꯅꯥꯕ ꯌꯥꯗꯦꯀꯣ ꯅꯪꯅ ꯅꯥꯗꯨꯅ ꯂꯩꯔꯕꯗꯤ ꯌꯦꯛꯅꯕꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯂꯧꯈꯤꯒꯅꯤ ꯅꯥꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯨꯅꯤ ꯃꯆꯦ ꯑꯍꯜ ꯑꯩ ꯑꯁꯦ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯗꯨꯅ ꯅꯥꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯈꯪꯅ ꯈꯪꯅ ꯍꯪꯕꯤꯕꯒ ꯆꯪꯂꯛꯇ꯭ꯔꯤꯕꯁꯤ ꯃꯍꯥꯛ ꯊꯛꯇ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯐꯠꯇꯕꯤ ꯍꯥꯏꯕꯗꯨ ꯇꯥꯔꯕꯅꯤ ꯍꯥꯟꯅ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯇ ꯂꯩꯔꯝꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯂꯩꯔꯝꯈ꯭ꯔꯕꯅꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯐꯠꯇꯕꯤ ꯑꯣꯏꯍꯜꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯑꯁꯦ ꯑꯩꯈꯣꯏꯗꯤ ꯈꯛ ꯄꯥꯝꯖꯗꯕꯅꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯁꯨ ꯂꯩꯕꯥꯛ ꯋꯥꯡꯃꯗ ꯂꯩꯈꯤ ꯑꯗꯨꯅ ꯏꯅꯥꯎ ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯏꯆꯦꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯈꯜꯂꯤꯕꯅꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯊꯣꯏꯆꯥ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯪꯕꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯆꯃꯣꯠꯅꯕꯤ ꯑꯃꯨꯕꯤ ꯅꯨꯄꯤꯗꯨꯔꯥ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯃꯍꯥꯛꯁꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯔꯤꯕꯁꯤ ꯊꯣꯏꯆꯥꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯀꯥꯗ ꯆꯪꯕꯁꯦ ꯍꯥꯟꯅꯗꯤ ꯑꯩꯅ ꯎꯏ ꯍꯟꯗꯛꯇꯤ ꯈꯔꯁꯨ ꯍꯦꯟꯅ ꯇꯣꯏꯈꯠꯂꯛꯏ ꯃꯍꯥꯛꯀꯤ ꯊꯣꯏꯆꯥ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯐꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯁꯤꯁꯨ ꯃꯉꯥꯏ ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯈꯔ ꯈꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯔꯣꯟꯕ ꯃꯤ ꯑꯃ ꯊꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯍꯜꯂꯁꯤꯔꯥ ꯃꯗꯨꯅꯗꯤ ꯐꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯇꯨꯡꯗ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯁꯣꯏꯗꯅ ꯃꯤꯋꯥ ꯇꯥꯒꯅꯤ ꯅꯪ ꯑꯩ ꯏꯈꯣꯡ ꯏꯃꯤꯠ ꯄꯥꯜꯂꯤ ꯃꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯃꯍꯥꯛꯀꯨꯝꯕꯤꯅ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯄꯣꯟꯇꯦ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯖꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯝꯂꯒꯅꯤ ꯀꯣꯅꯨꯡ ꯑꯁꯦ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝ ꯇꯧꯔꯤ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯠꯇꯨꯅ ꯄꯣꯊꯥꯖꯔꯨꯔꯣ ꯏꯆꯦꯕꯨ ꯅꯊꯟꯗ ꯇꯨꯝꯍꯧꯕ ꯌꯥꯒꯗ꯭ꯔꯣ
Horen ahingda amuk laihau kanna hauraklabadi. Karisu tauraroida pharani. Nangsu waramlani pothazaruro. Adudi phare iche. Aishu chatkragi. Hayeng nganna amuk laki. Mahak haugatli. Aduga amuk hairi. Thong ase lonchinba kauni ko iche. Asumna hairamduna mahak thokri. Thong adudi mahak na ngasinbirami. Maharani ahalladuna mabukningda khalli. Aigi inaw yaimase. Munthok na mabuk phaida ko. Mahak leiramdrabadi ai ase yamna waramgani. Minungsi khwaidagi chenba miyoibase. Laira anangtana oiramli. Aduga masida shida. Mahaki ngarangda lakpi Maharani atombi asina. Inaw yaimana laiwatinwa tauduna. Ipuroiba ningthobu phabani kaina. Paukthokpa susai. Makhajai ase kairoidra haiwani. Nupa phabana mahakna phakai pharaga. Pai mapibuk phattabi haishini. Asumna ngayak wakhal khalamlaga adumak tumthakirami. Thong adu lonba adumak kauramli. Somdana Maharani atombi aduna mahakna taugi khaliba thabak adubu mapuroiba ningthau aduna leitringai matam aduda pangthoklage haina khanduna numit aduge ahingi matam adubu ngaiduna leiribani. Maharani atombina khalli ipuroiba ningthauso mahaki thabakidamakta yumthangnaba leibakta chatkri. Matam asida aini ichi anibu hatlauragi. Aigi aronba thabakpu kanana khangani. Ichi halse laihau hauduna kanna nari haibani. Mahaki anaba asiga loinana adumak aina hatpirage. Makhutta thang ama pairi. Thang adubu yengduna amuksu mathanta haijay. Ngasidi nangi na thau pangthokpa numitni. Masigidamak aina nangbu thawaina leiribani. Nangi matolasina ichi hagi mabuk aduda thumna thinjingani. Maduda mahaki adamak siragani. Asi haijaduna mathanta amuk nokjay. Job amuk leptuna. Matam asibu kayam thingjinkraba jatno. Migi makholdi amata tadrese. Mana anido amuk thangatuna yengi. Madugi tungda phamungda amuk phamthai. Thang adubo makhwangda mapham chana yepsilli. Phi amana mamai mamit adu khumjilli. Aduga ka adudagi tapna thoklaklami. Makhong khong thang adu tapna thangduna machi hagi karomda laklami. Mamit aduna akoiba aduda amuk suhanna yengjay. Mapham aduda kanasu leiba mahakna udri. Asum changshilakpana machi hagi ka adu yauri. Mapaladuda leptuna lei. Mapukningda khalli. Thong ase hangbra haina hana yenglagi. Karigumba lolamba taragana aron balambi aduda hekta songshilagi. Asi khanduna makhut aduna thong adubu khazik namduna yenglami. Maduda thong adu hangduna leiramli. Laibak yamna pharida masidi. Masana khangna thong ase hangduna leiramlene. Thong adubu tapna hangdoktuna manungda changshilami. Aduga mamit aduna yengi. Machi ahalna phamung aduda tumduna leiribado mahakna uri. Thongga lonba kawbu makai onthokna nungaina tumlaboire nangde. Tumu pena tumu. Punchigi oina tumhankhragadawban nangbu. Amuk kharaga changshilli. Tanja asida tumduna leiramba Maharani ahaldo migi samin phanglakpadagi mikap khangthok thoklai. Mitmang aduda mamai mamit khumba miyoi ama leptuna leiramlibado mahakna uri. Mahak phok haugatli aduga hangi. Nang kanano? Ahing asida aigi ka asida kari tawba changlakpano. Saklotpi Maharani atombido machena adumna haugattuna wanganglakpa aduda atokpa miyoisingna soidana takragani haina khalami. Mabukningda khalli. Thangna thinduna hatringai asida. Mikap hana thokpana hankrene. Mahakna lauribase. Mi ataina soidana takiba tari. Mina takrabadi aigi chenpham leiraroi. Aduna than hekta songshinduna thang asina thinduna hatlage. Asumna khalladuna makhwangda yepliba thang adubu phatchatoi. Makhutta paiduna machi hal tamna phan chongshilli. Thang aduna machi ahalgi mabuk mapaduda thumna thinjilli. Adumna thillaba aduda Maharani ahallado khudak aduda adumak sirami. Mahaki hakchangdagi thoklakpa I aduna phamjaw aduma pumchot chotlami. Maharani atombido mapham adudagi thuna yangna chenthorei aduga mahaki kada changduna thongchena lonchilami. I tairaba makhut masadu isingda phajjana chamthoklami. Madugi tungda mahaki phamjaw aduda phamduna wakhalamuk tawi. Uchinna chinna ichi halasimadi hatlese.
ꯍꯥꯠꯄꯨ ꯍꯥꯠꯂꯕꯗꯤ ꯌꯥꯔꯦ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯑꯗꯨꯗꯤ ꯊꯣꯛꯅꯤꯡꯕ ꯊꯣꯛꯆꯔꯁꯅꯨ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ ꯅꯨꯡꯉꯥꯏꯔꯦ ꯏꯈꯨꯠ ꯑꯁꯤꯅꯁꯨ ꯍꯥꯠꯂꯦ ꯃꯊꯪꯗ ꯏꯆꯦ ꯌꯥꯏ ꯑꯁꯤ ꯃꯇꯪꯒ ꯍꯥꯠꯂꯕꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯑꯁꯦ ꯄꯨꯡꯊꯨꯡ ꯊꯨꯡꯂꯗꯕꯅꯤ ꯋꯥꯈꯜ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ ꯃꯤ ꯍꯥꯠꯄꯒꯤ ꯄꯥꯈꯠꯄ ꯊꯀꯠꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯃꯈꯩ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯨꯅ ꯃꯊꯪꯒꯤ ꯄꯣꯔꯝꯒꯤꯗꯃꯛ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗꯨ ꯃꯤꯅ ꯄꯨꯝꯅꯤꯟꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯁꯦ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯤꯔꯝꯂꯤ ꯃꯁꯤꯒꯤ ꯃꯤꯁꯤ ꯑꯁꯦ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤ ꯍꯥꯠꯄ ꯑꯃꯗꯤ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅꯁꯨ ꯇꯥꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯦꯍꯜꯕꯨ ꯁꯤꯍꯧꯔꯦ ꯍꯥꯏꯕ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯗꯨ ꯃꯆꯦꯒꯤ ꯅꯥꯛꯇ ꯊꯨꯅ ꯆꯠꯂꯝꯃꯤ ꯃꯆꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯕꯨꯛ ꯃꯄꯥ ꯑꯗꯨꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅꯁꯨ ꯂꯩꯔꯤ ꯃꯍꯥꯛꯅ ꯃꯆꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯃꯆꯦꯒꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯅꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯆꯦꯒꯤ ꯃꯕꯨꯛꯇ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯁꯠꯇꯣꯛꯍꯜꯂꯝꯃꯤ ꯑꯃꯗꯤ ꯊꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯪꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯅ ꯁꯤꯔꯝꯕꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯇꯝꯂꯨꯆꯣ ꯏꯅꯤꯡꯊꯧꯕꯨ ꯉꯁꯤꯃꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯅꯪꯅ ꯀꯟꯅ ꯄꯥꯎ ꯆꯦꯜꯂꯝꯃꯣ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯁꯣꯏꯗꯅ ꯄꯥꯎ ꯆꯦꯟꯖꯒꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯆꯦ ꯌꯥꯏ ꯑꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕ ꯑꯗꯨꯁꯨ ꯍꯦꯟꯅ ꯍꯦꯜꯂꯝꯃꯤ ꯀꯞꯄꯨ ꯀꯞꯄꯨ ꯄꯦꯟꯅ ꯀꯞꯍꯧꯔꯣ ꯃꯊꯪꯒꯤ ꯑꯁꯤꯅ ꯅꯪꯒꯤꯅꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯥ ꯆꯩꯔꯛ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒ ꯊꯣꯏꯆꯥꯒ ꯂꯣꯟꯅ ꯎꯅꯔꯝꯃꯤ ꯊꯣꯏꯆꯥꯅ ꯍꯥꯏ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯕꯨ ꯍꯥꯠꯂꯦ ꯍꯥꯏꯕꯕꯨ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯊꯥꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯕꯨꯛ ꯑꯗꯨꯗ ꯌꯨꯡꯗꯨꯅ ꯊꯝꯂꯝꯂꯦ ꯋꯥꯐꯝ ꯑꯁꯤꯗ ꯊꯣꯏꯆꯥꯅ ꯈꯔ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯅꯪꯗꯤ ꯊꯥꯡ ꯑꯗꯨꯕꯨ ꯁꯠꯇꯣꯛꯇꯨꯅ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯅꯤꯡꯊꯧ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒꯅꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯏꯗꯅ ꯊꯤꯒꯠꯂꯛꯂꯒꯅꯤ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯍꯣꯏꯅꯦ ꯊꯣꯏꯆꯥ ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯅꯪꯒꯤ ꯊꯥꯡꯗꯣ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯦ ꯍꯥꯏꯕ ꯇꯥꯏ ꯃꯥꯅꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ ꯃꯍꯥꯔꯥꯅꯤꯅ ꯁꯦꯜ ꯈꯔ ꯊꯣꯏꯆꯥꯗ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯥꯡ ꯌꯣꯟꯕ ꯃꯤꯁꯛ ꯑꯗꯨꯗ ꯁꯦꯜꯁꯤꯡ ꯑꯁꯦ ꯅꯪꯅ ꯄꯤꯔꯝꯃꯨ ꯑꯗꯨꯒ ꯊꯥꯡꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯨ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯌꯨꯀꯣ ꯐꯒꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯄꯥꯎ ꯃꯦꯜꯂꯨꯒꯦ ꯊꯣꯏꯆꯥ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨ ꯋꯥꯈꯜꯗ ꯃꯋꯟ ꯃꯋꯟ ꯈꯟꯕ ꯍꯧꯔꯛꯂꯤ ꯊꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯜꯍꯧꯗ꯭ꯔꯦ ꯁꯣꯏꯗꯅ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ ꯊꯣꯏꯆꯥꯅ ꯇꯨꯃꯤꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯏ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯁꯠ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯆꯥꯕꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯊꯣꯏꯆꯥ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯊꯣꯏꯆꯥꯗꯨ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯃꯥꯕꯨ ꯈꯥꯝꯂꯛꯄ ꯑꯗꯨꯗ ꯃꯊꯃꯣꯏꯗꯨ ꯄꯥꯈꯠꯂꯝꯃꯤ ꯆꯠꯄ ꯌꯥꯗ꯭ꯔꯗꯨꯅ ꯖꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯨꯝꯃꯤ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯇꯧꯔꯤꯕꯅꯣ ꯀꯩꯁꯨ ꯆꯠꯆꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯏꯜꯂꯛꯎ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ ꯇꯨꯡꯗꯅ ꯊꯣꯏꯆꯥꯅ ꯏꯟꯅꯔꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒ ꯑꯩꯈꯣꯏ ꯑꯅꯤꯒꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯕꯨ ꯄꯨꯁꯤꯜꯂꯤꯕ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯆꯠꯂꯤ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯀꯥ ꯑꯃꯗ ꯊꯣꯏꯆꯥꯕꯨ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯕ ꯇꯥꯔꯦ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯇꯨꯝꯅꯤꯡꯂꯕꯁꯨ ꯍꯦꯛꯇ ꯇꯨꯝꯊꯣꯛꯎ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯃꯄꯥꯜꯗ ꯂꯣꯟꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯅꯔꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯏꯆꯦꯍꯜꯒꯤ ꯃꯤꯁꯤ ꯑꯁꯤꯗ ꯅꯪꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯄꯨꯝꯅꯃꯛ ꯈꯪꯅꯔꯛꯀꯗꯕ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯃꯅꯥꯏ ꯅꯨꯄꯥ ꯈꯔ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯍꯥꯏ ꯅꯈꯣꯏꯁꯤꯡꯅ
konung asigi maning mamang cheksina lay. Maharani atombibu senoko. Hoy haiduna nupasing aduso magi maikaida chatnakri. Maharani yaimagi thamoidi tasingna jingnabana pungthan thankri. Mapuroi babu lakpa ngaiduna laikri. Ngaihaki matungni ningthau luwangbadi sagol kana thauduna halaklami. Sagol adudagi thuna kumthaduna konung tamna changlai. Madubu Maharani yaimana urami. Ningthawna magi nupi yaimada hangi. Hayo, aigi nupi ahalbo kanana hatpano. Mihatpo adubasu aina soidana hatkani. Maharani yaimana astumna kumjay. Thamoidadi misak ado tasingna khangli. Adubu aina misak adudi masini haina taklubo matamda. Aibo aranbo oina siramkibu yai. Aduna thabakna oina misak adubu kanano haiba khanglasi. Istabi ningthaw ijedo thangna thinduna sirambani. Ayukki matam aduda mahakki mabukta thangna yungduna lairambani. Thangdugi khongol liba phanglabadi mihatpado soidana khangba ngamgani. Maharani yaimana machegi mabukta thilamkhiba thang adubu puthoktuna mapuroibaduda utli. Ningthaw luwangbana mihatpado kanano haiba khangningladuna asumna pau chelami. Aigi leibak asida leiba thang saba miyoi khudingmak haujimak konung asida laknaba pau chelu. Ningthaw aigi ya thangni. Sagol lanmi singna khudak aduda leibak aduma sinba thungna pau chelami. Amaromda thang saba haiba asi miyoi amane hekta saba yaba natte. Ningthawna khangatlaba miyoi singtana sabani. Ngaihaki matungda mafam aduda thang saba miyoi sing loina suna tillari. Ningthawna thang adubu uttuna hangi. Masigi thang asi nakoigi marakta kanana sabano. Asingba thang sakiba misak aduna khummi. Iningthaw nanai aina sajakiba thangni. Adude hayo. Masigi thang asi nangondagi kanana laiki. Kaithelda thang yonbi tombi gawwa nupi amana laiki. Phare nakhoi pumba hankro. Ningthawna khudak aduda thang yonbi tombibu konungda amuk kaukhatlami. Ningthawna mangonda amuk hangi. Masigi thang asi nangondagi kanana amuk laiki. Kibana masanik labi tombina khummi. Konung asida thabak tawbi thoija haibi nupi aduna laikibani. Phare nayumda hanjakro. Maharani yaimadi wafam adubu tabada mahaki thamoida jingnariba misak adu soidana chumlagani haiba thajari. Ningthawna hairi. Thoija hairiba nupi asi haujimak aigi nakta purau. Maharani yaimana thoijabu mahakna thamkiba ka adudagi lauthokduna puthorai. Ningthawna thoijada hangi. Nangnara aigi nupi ahalbo hatlibasi. Taibang pala sida siningba haibasi kanasu leiti. Thoijasu siningdi. Aduna mathwai adubu hinglabadi khanduna khumjai. Iningthaw nanai aina hatpa natti. Maharani ahalbu hatpadi Maharani atombinani. Ha kari haiba. Aigi nupi atombina aigi nupi ahalbu hatlaba. Ningthawdu yamna saurami. Khudak aduda Maharani atombibu phaduna puthoraklami. Mahakpu phaduna mihachang aduda pusilai. Maharani yaimana thoijabu mapunchi chuppa kaisum sangda thambagi jerak pikirami. Hanuba lainingba nupa amana ningthaw luwangbabu yengduna asumna hai. Isugi pukningna nangi nupi sibu hatlage hairabanina phari. Maralgi matung inna sizabani karisu kaide. Adubo nangi nafamda mi hatpagi pap chendanaba ipuna laison chonbige. Nangsu namai namit ado phi mana kupsilu. Ningthawdu mamai mamittu phi amana kupsilli. Makhutta thangi mahun singjang manba khuchu machen abai. Mahaki thamoini yamna nungsijana ihan han laukiba nupibu hatok lambagi cheirak oina makhut makna Mihatpi Maharani bu mahak makna makhutta pairiba khuchu aduna yanduna hatlami. Ningthaw luwangba hikna kaplami. Magi nupi kainabagi maichak aduna jagani thakani khangdana leirami. Maharani yaimana mapuroibagi awaba adubu themjinbiri. Nongma haujinkibana ningthaw luwangbasu akawbagi leirol chankirami. Matung tarakpa punchi aduna leihawriba magi nupi yaimaga ingna chikna leiminakhirami.